Arambai Tingol the Mateng Pangubi Mahirama Awaba Nangle. State asida hojik thokliba kangluki irang asiga mari lainana Mizoram University da hojik PhD program da enroll tawriba Teresa Ningthaujamna Manipur da kuki miyam da awaba tahanaba nongmai maru lainanaba lupa lising kun gi fund collection tawbada chenai maramaduna Teresa Ningthaujamasi PhD gi program dagi kudakta kakthatkadabani haina Mizo Student Association General Headquarter na ngasi University asigi registrar da aiba serol pisinduna wakatkre association asigi Assistant General Secretary C Lalming Sangana University asigi registrar da pisan kiba iba serol aduda airibana Mahiroi Teresa Ningthaujamna Manipur da kuki miyam manghannabagi wakhalonda nongmai maru lairanaba lupa lising kun gi senpham collection tawbada hakthengnan chenaba si humanity amasung academic integrity gi mayoktani loinana asigumba thawong asi condemn tawningai oi haiduna university asida mahangna PhD gi program da enroll tawribasi khudakta lokthokadabani university asi santi miyoibagi punsibu ikai khumnaba amasung academic excellence gi damakta sapchana leblibani aina thajai university asida tamliba kangluk khudingi mahiroi singi yaifanabagi damakta university asina sapsaba warep ama laurakani haibagi thajaba dulai loinana university gi maikaidagi Mizo Student Association asina thamliba wafam asida ningthina khanaraga sapsaba action ama khongthang ama launanaba taksilli hairi Meitei Pangal ama kene gi kadar singna Meitei da pau pithoi haibagi charge da siningsita Phurame Pauchi asina thajaba yaba mafamdagi ngasi nomidang pangkiba report amada Bisnupur district ke Ogakchau Ikai police station na kualiba Kwakta ward number 8 dagi masagi sahi kungatare lom suraba Meitei Pangal naha ama Kuki National Army KNA gi kadar singna Meitei da pau tamthok tamsin tawi haibagi charge da siningsit da Phurame hairi KNA gi kadar singna tamthina Phurame laba naha dugi maming MD Hussein kawi Kwakta ward number 8 na konba Holjang Kaithel gi area da laibani hairi aduga mahako Phurame leba mafam adusu mahakna lairiba mafam adugi manaktani hairi soklaba Hussein hospital pukhatuna laikan narurabudi makoina phujaibani haiba khanglaklakani haiduna hospital da layengbagi mahutta makoi masana layengli thawdog asigi matangda police na case lokhatpa leitre hairi border fencing gi mayokta Mizoram gi miyam kham thengnu saure Home Minister Amit Shah gi photo mai thakre Thasigi Kunda Assam ki mafam amada pangthokiba state adugi special commando personnel singi passing out period da sarugya khiba Union Home Minister Amit Shah na Indo Myanmar ngaukai paring da thamlakhiba free movement regime FMR lauthoklagani amasung border fencing tawragani haina lauthokhibaga loinana mathau taba thabaksing paikhatpa horakpada Mizoram gi maru oida zo reunification organization zoro na kham thengnu sawabuga loinana Amit Shah gi photo mai thaduna protest tawkre agency gi pauna haibada Union Home Minister Amit Shah gi photo mai thaduna protest tawkibadu Mizoram gi konung aizol da leiba Mizo Zirlai Pol MZP gi conference hall da pangthokiba chamaga kunga manga suba chinlu sai conference da sarugya khiba Zoro gi thongmising na chathakibani hairi Zoro gi maikai dagi Union Home Minister na Union lenga ki warep oina Indo Myanmar border paring da leiba amaga gi marakta kilometer 13 phawba bija yautana changtok changjin tawnabagi lerakhiba yaba du muthatlagani amasung leiba asiga Myanmar ga tainaba ngaukhai paring da sambal khabagi thabak hauragani aina phongdorakhiba wafambu akanba mongda yaningdaba phongdokhe Union lenga ki thorang asigi mayokta leblak leba Zoro asi India Bangladesh amasung Myanmar da leiba zo yelhaumi miyoisingi mahut sinba Mizoram da base tawba ponba lup amani Zoro gi maikai dagi Amit Shah na phongdokhiba wafam adu atamna jatharakpa India lenga ki wathok oirakadaba waremni haiki leiba ani gi marakta leirakhiba free movement regime asina ngamkhai lana leiba ani gi miyoisin changthok changsin tawbada ayaba piraglibani hariba simak matam kya gi mamangdagi leirak ngaukhai paring da khundariba phurup singi chanabi phawba oiraglabani hairi adubu ata FMR gi ayaba lokthoklagani amasung ngaukhai paring da sambal kharagani hairakpasina Zoro yauna tongan balup singda yaningdaba amasung asawa pokhalle hairi mafam asida pangthokiba chama 15 suba sinlu sai conference asida sarugya khiba Zoro gi lusingba singna mirol kayadagi leiraklaba ngaukhai paring gi chanabi asigi mayokta India lengakna karigi damak thabak paikhat kadoribano haina so hangki loinana Union lengakna zo miyam gi apamba singna thaibire amasung lumna laudre haina sumaral sikhi panba yabadi Myanmar ga ngaukhai tainariba leiba asigi state singi manungda Manipur Nagaland Mizoram amasung Arunachal Pradesh yauribani state mari asiga Myanmar ga tainariba ngaukhai gi sangbana kilometer 1493 oiribani Moreda mathau tawriba state force singna miyamda waraure Manipur gi border town oiriba irang yamna kalliba Moreda mathau tawriba state force singna karam tawri karam phibamda leiri haiba nongmata Manipur miyamna hanglaktabada Moreda mathau tawriba state force singna penda wafam sing phongdorag
ꯍꯥꯏꯔꯛꯂꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3 ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕꯗꯒꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯩꯍꯧꯔꯤꯕ ꯌꯨꯝꯁꯤꯡ ꯑꯃꯁꯨꯡ ꯏꯪꯈꯣꯜꯁꯤꯡ ꯌꯦꯛꯅꯕꯅ ꯈꯨꯕꯩ ꯑꯃ ꯍꯦꯟꯖꯤꯟꯕ ꯑꯃꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯅꯥꯔꯀꯣ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯈꯤꯕꯁꯤꯡ ꯃꯣꯔꯦꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯃꯩꯇꯩꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡ ꯆꯠꯊꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯑꯀꯟꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯆꯩꯔꯛꯇꯁꯨ ꯇꯝꯄꯥꯛ ꯂꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯣꯟ ꯀꯣꯜ ꯀꯌా ꯇꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤꯕꯒ ꯂꯣꯏꯅꯅ ꯌꯦꯡꯅꯕꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯍꯌꯦꯡ ꯑꯃꯨꯛ ꯈꯨꯠ ꯊꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯝꯄꯥꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯑꯁꯨꯛ ꯋꯥꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯕꯨ ꯍꯪꯕꯤꯔꯛꯇꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯂꯩꯉꯥꯛꯅ ꯇꯂꯕ ꯄꯤꯗꯨꯅ ꯑꯃꯗꯤ ꯔꯦꯁꯟ ꯄꯤꯗꯨꯅ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯊꯝꯂꯛꯇꯕꯒ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕꯁꯤ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗꯤ ꯅꯠꯇ꯭ꯔꯕꯔꯥ ꯍꯥꯏꯅ ꯄꯦꯟꯗꯕ ꯊꯝꯂꯛꯂꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯏꯒꯤ ꯂꯃꯟ ꯏꯅ ꯁꯤꯡꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯗ꯭ꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯌꯦꯛꯅꯕꯁꯤꯡꯒ ꯍꯟꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ